feedback channel na tabiribasingbu taramna oksinjabaga loinana ngasi September gi tang kunithoi ingkumja lising ani kunmathoi gi maru oiba pau lobirasi. Assam ki Chief Minister Dr. Himanta Biswa Sharma gi Barak Tampak ki numit nini ki khongchatta Manipuri singi akhangai amadi oja singa unaduna Manipuri singi tongan bahiram kaya khana nainabada Manipuri lonbu Assam ki Associate Official Language oibada misinga chana de haina phongduk lambo wafambu All Assam Manipuri Students Union amsuna pendaba phongdorakli. Assam the three language policy da yamna kanna chatthakliba Assamese, Bengali, Boro khangdaba jade haibagi wafam sina Manipuri medium school sing athuba matamda mutkragani haibagi nungnangba phongdokladuna makhatana loan ahum sidagi ama tamlaktaba mahiroi singda Assam lenga ki thabak phawa thaba yahalaktabasi yamna pendaningai ni haina amsu ki press note ta phongdorakli. Press note asina makhatana hai inkumja lising champan yangkai taruktagi medium ama oina Assam da tamduna lakraba amadi Bharat Samvidhan ki nipan suba schedule da chankraba loan asi Sahitya Academy na sakhanglaba loan amani asigi su mathakta university ki thakta loan asi tamnaribani asigumba loan amabu missing khakta da yenglaga associate official language ohenba yakiro herambasi loan asibu si thawaidabani haina amsuna phongdorakli. Assamese, Boro amasung Bengali na phangba chakthungdumak Manipuri loan su phangadabani Manipuri loan mutnaba honarakibasi amsuna khak yaba ngamloi haina phongdokladuna Manipuri loan na Assam gi associate official language oidriba phawba akanba khongjang changsilagani haina press note asina makha tari. Mahi masing amasung atai competitive examination da thoidokna mityeng thamlaga Lakipur constituency ke mahiroi singda hena khudongchaba phanghanaba MLA Kaushik Rai na hodokiba Prakya Yojana ki manungchana free coaching class ngasi Fullerton da leiba multi-purpose hall da hodokre Triumphant Institute of Management Education Private Limited samna time haina khangnaba Guwahati ki maming leiraba coaching amagi saknairaba oja kayasu yauri. Haudokpa thoramda Lakhipur ki MLA Kaushik Rai time ki director Sumen Das ka lonana Jhanu Das amasung Monosis Dattana chingba saruk yakhe. Asigi sumathakta Prakya Yojana Training Center su hodokre active service ta changadaba mahiroi singna training asidagi kanaba lawba yagani hodokpagi thoramda Kasar ki Deputy Commissioner Kirti Joli MP Rajiv Roy Lakhipur ki MLA Kaushik Rai na chingba atai saknairaba miyoi kayasu yaukhi. Assam ki Mukhyamantri ki yathang matungina lam leiba yonbagi dalali tawba miyoi chawrakna chambri ka yangkhai humdoi muk ngasi Assam Police na fagarkhire chairak asida Hailakandi da fagarkhiba lamgi dalali anikak Algapur ki MLA Nizamuddin na police custody dagi lauthoraktuna lei pareng huktuna miyamga loinana sorok lamjau da chatkhi. Mukhyamantri ki hit list ta dalal chatret ki ming yauri Kasar dagi su dalal manga fagarkhire. Ngasi Upper Assam gi Bokakhat Lampakta Chief Minister ki mangda Samugandar Maya Chanigani Pumapan Mei Thaduna Manghalagani. Bangladesh na India da Ilisa nga metric ton lising aniga marfu tharaklagani Sumang Lilada nupi ki khonjel da seisakpa miyamna naba jakthik pi haina sukhanglaba Nabachandra Sharma ngarang COVID-19 na maram oiduna Jenims Hospital da leikidre. Aribam Kumar Sharma da Sahitya Thopanglup na Nongthombam Kunjamohan Translation Award 2021 piragani award asi September ki tang 30 da Manipur Press Club da pangthokadaba International Translation Day da piragani case lupa lising taraga chamnga ga konana sal ama amasung citation ama yauri haina Sathaulup ki General Secretary Uttam Kumar na thadorukpa cherol amana hairi. Saudi Arab ki Khamis Mosaid tamna paisilakpa bom yawba drone amabu Saudi Air Defense na thugaikre Iran na saugatpa Yemen gi Houthi militant singi kusin tharangni hairi. Feedback channel bu tabiriba singbu amuk halla ikai kumnajari channel asibu like share